अहानबदा मरोइबा पाउ अकामपाद रिलीफ कैंप लैबा चाही निपाल खक्त ngairibi IDP nupi macha ama halaga hundoklam le mihad asida chenabani haiba miyoi ama police na fare amadi jenims tangang unabada maunaha ama laikhidre doctor na section dabadagi laikhidabani haina miyamna irang haurakpadagi jenims ki A block ki pochai amangata thokre Kurumjari, Istv Manipuri Paumining Tabiri Pumna Makpu Taram Nokchari, Pau Sandong Pizari. Relief camp Labor Chahi Nepal Kaktang IDP Nupi Machama Halaga Huntoklam Lay, Todo Ashi Irilvung Police Station Gimanung Chanba Singzamai Tongi Tongkadangashi, Nongyai Matung Chaurak Napung Ama Muktaba Duaida Chahi Nepal Dang IDP, Relief camp Labor IDP Nupi Machasi, Siraga Leramba Tengnarakpani Haidi, Mihat Ashida Chenabani Haiba Miyoi, Irilvung Police na Fare Haidi, Parava Miyoi Adudi, More Ward number 9 Digi, Housing na Akampad. Relief camp Laiba, Laishram, Langamba, Chahi Kunganipal, Apokpa, Laishram, Bira Kawi Hairi, Istv News na Fangba Pauda, Nupi Macha Asik, Ngarang Nutil Pung Marirom, Taba, Dagi, Tiva Kangdana Lairak Padagi, Miam na Chignaba Kara Laiba Dagi, Police to Pau, Piraba Matung, Police na Laishram, Langamba, Paraba Matung, Wahang Pahong, Chatava Dagi, Chahi Nepal, the IDP Nupi Macha Asik, Singzamay Tong, Makada, Shiraga Lairamba, Tengnarakpani Hairi, Nupi Macha Asik, Namduna, Nupi Oibiki Kai Kumnaba, Manghalaga Hatpa Oiramba Yai Haidi, Masada Mapining Tina Shelam Dre Haidi, Forensic Science Amadi Police Yaw Namasing Miyoi Ashigi Mishi Asigi Matang da Yengshilaba Matung Postmortem Taunanaba Jenimski Morta Thamkre Haidi. Ngarang numidang Jenims ta maunaha ama angang unabada laikhidre Jenims ki doctor na thausadaba amadi section dabadagi laikhidabani haiduna laikhidrabigi imung manung amadi miyamna irang Hoglokpadagi, Jenims ki A block ki pochai amangata thokre. Police na Khongjang Junction ba Miyoi Nepal phajin kre angang unaraba matung laikhidrabi maunaha adudi Wavagai Hyang lamdagi pebam mataulevi Devi chahi kungataru Mapuroi ba pebam Dineshwar Kawi Thasigi tangani da pebam mataulevi Jenims ta angang unana ba admit tauraba matung Thasigi tang marida angang nupa ama unaraba matung warta thamlaba matung Anabagi fibam lushilakpadagi ngarang Dr. Singh na ICU da pushinduna thamlaba matung ngarang numidang pebam mataulebi laikhidabani mataulebi gi mishi ase Dr. Singh da section daba amadi thausadabadagi laikhidabani haina khoisau naraba imungi miyoi sing amadi miyam nangarang numidang pung tarama thoi muktaba duaida Jenims ki A block ki thong now table chokri sing thugairak padagi police na rubber bullet tear gas cell kaptuna miyam butan khai ki tungda police na Miyoi Nepal so fazin kre haidi laikhidrabi pebam mataulebi machanupi ani thamlambaga loinana tha shigi tang marida machanupa ama unakhibani ashiba hakchang Jenims ta leiri haidi Ngasidagi hauraga anirak shubu oina Entrepreneurship Development Program gi manung channa plastic bag savagi training program ama hairok part 3 taurang bamleikai da leiba community hall da hodokre training program hodokpa du da mari leinana apunbagi Thauna Village Level Federation VLF ki kadar alangbam sangitana training ase Ningol Club apunbagi Thauna BLF amadi Palem Banthau BLF punna khunsam narga pangthokpani masina hairok ta leidi nupi sing de hanna sanmitlon fagat hanna nabagi pandam da pangthokpani nupi sing bu khutsa haihanduna senthok lambi leihallaga financial freedom leinaba pandam da masagi oiba maromdom lepchaba ngamnaba ashigumba training ase pangthokpani mamang da sulamdam asigi nupi nifu henbada skill training asi piduna kharada oirabasu senthok lambi lehanaba pangthokhiba laikre hairi Ningon Club amasung Palem Banthau BLF ahum asina punsinjaraga pangthokjabani masina aikogi hairok sida laiba nupi oibi singda henna sel thungi pibam se phagatlanabagi pandamda pangthokjabani tele group ta yaubiriba nupi sing asina sufam nompham khangdadana laiba sing asida masagi chen thungi pibam se kharada oirabsu phagatlanaba hayogi pandamsida pangthokjab Youth for Change Khurai gi anirak shuva foundation de gi thoram pangthokre ahong ba ma purakna ba hona bada isa de gi hauraga angam ba maong da afaba maikai da hongna na bahana hona shi haina Youth for Change Khurai gi founder Laitonjam Jayananda na phungdokre Khurai konsam lekai de leiba Laitonjam Jayananda gi yum da pangthok ba Youth for Change Khurai gi foundation thoram aduga mari leinana Laitonjam Jayananda na hai Youth for Change Khurai asi kumjali singani kunga mari gi ngasi gi numit April manga asida
Khurai Kendra Ladiba Wakal Manaba Nahashingi Oiba Apunba platform Ama Oina Nahasingbu Khunai Shiki Apaba Thoram Kaya Taunanaba Society Sida Ladiba Moral Physical Amadi Financial Gi Oiba Mating Mathau Tarakpa Matamda Mating Pinaba Loina Nahasingbu Apaba Lamchat Lehenanaba Masam Upana Laiduna Khunai Asi Masak Thokpa Mioi Amamam Ohenanaba Shem Kibani Ngasidi organization Asin non-political organization Ama Oina Khurai Kendra Khaktigi Natana State Asigi Kanaba Thabak Kaya Murumda Pangthok Pangamba organization Ama Oibangamle organization Asina Chahi Ohum Changshalakpa Asiga Iroinana organization Asigi Anoba executive committee members Sing Khanduna organization Asina Thamlakliba Pandam Sing Pangnanaba Makhatana Hotnabangamnanaba Honakigani Haidi Politics ki wapam khakta natana tongan ba social cause ta thabak thorom ma koina toba aduga maruina masida youth for change haijari basi atai gi change tu bunati masi akoina electoral politics khaktang da miyeng changaga adugumba vote hek loibaga adugumba change tu nati matam dugi situation ado matam dugi Manipuri situation adu change toba awon ba Manipur ma porakpa tangdu leita ba Manipur ma porokna ba hona bada Khurai da leiba yuching na kari thodang lobum thui haiba adugumba khana nei na bagi platform ma oiduna laki afaba khunai mapang kan ba khunai ama haibse masa mamu phaba khoigi fit oiba nahajing khaktana halaman dagi hawrgo loina mak leina tina chen daba fit oiba miyoiba amam oiba haibse miyoiba magi pokpagi adugumba pandam jingi manungda maru oiba mani haina khanjai ana haiba sigumba fitness campaign asi tha ahum chatagadaba campaign asi yamna athu matamda nauna daita lobigadoriba adugumba executive committee na yamna thu matamda si nebak mayamda lauthopiduna keno tobiyu haidana aina ju mayamda pungning chingjanjari Paugi Marathana Timber Brema Talosari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Ibe makigano Alda batamo Sige yung se next time di na checksin na laksilaga tamkrabani ne Dada nang se Juhar habaga amta kitarbo Asumna mayam na machalbo ngapshan lugum masige yung masibu asuya ngan pokadabatagi next time di na ngapseli next time di juhar habati ngaktok na nabasemani zaman technology siya na concrete katok na tinaba matamda kapang amuk kihena angle adli #TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matong amukahana taram na ukchari makataba pauda Indian Bodybuilding and Fitness Federation the IVVFF na sinduna Mars ki chechat kunganipal dagi kuntra fauba Maharashtra Pune da pangthokhiba humpumanga shuba men's and women's bodybuilding championship lishingani kungataruki chahi yankhai ge mathakta leiba master category da bronze medal laurakraba hanagi former Mr India Momo Tomba bu icon gym gi sanroi singna harau tayamna okre Kaisham Thong Hodam Leirakta Leiba Icon Gym Nashinduna Pangthokpa Achamba Thoram Aduda Hanagi former Mr India Momo Tomba Sports Haibasi Asukimatik Maru Oi Sanaba Haurakliba Naha Shingbu Mayai Kava Chinjaktagi Lapthok Hali Tinjang Kaisang Davan Naha Kaya ama apaba khunai shema ngamgani aigi migi naidana sanroi shingbo apaba lambi lamtak piduna pukning thaugatsi discipline leiba sanroi shingna malim gi thakta maipak pangamgani haiki RCC gi wushu players sing amadi parents sing nishinduna handak Mars kunga humdoidagi kuntra mathoi phauba Tianjin China da pangthokhiba 10th Junior World Wushu Championship lishingani kunga tarukta Taulu events da bronze medal fanglakrabi Lanchienbi Rajkumari amadi championship asida saru yaruba players sing taramna okpagi thoram ama Kumalampak multi-purpose auditorium hall da pangthokre thoram adu da Arjuna awardee Mayang Lambam Bimoljit Amadi Yash ki director Mayang Lambam Beto Yauna coach Yumlembam Shapanana Thoram Adugi Maroiba Myoshingwaina Saruyaki
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ अखामपाद रिलीफ कैंप लैबा चही निपाल खक्त ngairibi IDP nupi macha ama halaga huntoklamle mihad ashida chenabani haiba miyoi ama police na fare amadi jenims ta angang unabada maunaha ama laikhidre doctor na section dabadagi laikhidabani haina miyamna irang haurakpadagi jenims ki a block ki pochai amang ata thokre Hausi Pawi ko na Istv na pizza ba Manipuri ba matang solution jari biyang tabi don pumna magpo mo kana kuram jari